Mitop kanano haibasi lo na detect tawsa samo. Mada kanamdana khutinjan gomseba. Tawi yaroi haina su thopira kanoba cookie singso. Aduga madugi matang da puthok na khoi masel ge marakta ningai singdan ba nungai na da bagi situation su lehen gomseba. Manipur da maitai na kari ge damakta for the sake of our peace and harmony, our national interest, we are ready to serve the Naga people, we are ready to serve the Kuki people, we are ready to serve the Pangal people. Kari haibang amadorino. Naga na kari ge damakta we are ready to serve the Maitai people, we are ready to serve Pangal people, we are ready to serve the Kuki people. Haibang amadorino. Kuki na di likewise adumai na kari ge haibang amadorino. Hausing matam na mayam na khangbire sarkar ge thabak changbase nepotism, favoritism, corruption. Si akhoi ifong abani. Ifong abani ba. Ada Pangal na constable ama oige hairati my rate se tonga lo 60 numbers of assembly segments ge manung da 20 numbers of assembly segments se sing daneba maduge manung da 10 namana hauchik nagagi area ta nagagi mla waina le another 10 namana kuki ge mla waina le lemhori ba 40 se maitai amasung pangan ani se distribute to gada ba pa phawtang da tamjaba 10 phawtang da tamjaba intermediate phawtang ga 12 phawtang da tamjarak pa ma phawga su tamjaba kanglop sing sineba society sida masing khwai dagi yami sige masing khwai dagi yamba kanglop se masi moye future se uncertain way makhoi si tungda kali thoga da ga se uncertain way muslim ha gadi islam follow to ba khudi mak wa na muslim moina akhoi khangni aduga akhoi pangal haibasi lakpa taragadi pangal haibasi akhoi religion da lakpa nate pangal haibasi magi ethnic community blood ki line da haiba tare blood ki line da lakpa adugi posak aduni hojik maksi akhoi pangal research institute haidana ma akhoi haunabi matungina akhoi semaga leira misi khuthang da so akhoi pangal singi matang da leiriba akhoi historical evidence ma'am historical record ma'am primary source secondary source ma'am se basi compile toraka kijan homjal laga madugi waiba analogical waiba discourse ma'am ka propang namna bagi miyeng akhoi thamaga thok toba adugi tangkatuda